Somdana hui angawbaga pankak oiraba Leodi thabak lei hairaga nungtigi magi heinabi nature dudi hongde. Lucina tamo Leona how Lucina maru paisa kita bibiramo. Leona adubu kainu bithokla lore kayano. Lucina 5,000 kaktani. Leona hoi hoi sese. Lucina thank you. Leona farese ai halage ngasigidi. Lucina hoi tamo. Leo su chatkre. Leo hek chatkibaga Lucy mana nungsijariba nupaduda call tawsali. Jacobna hello. Lucina kaidorige. Jacobna army na bu kaidoruni duty chatli. Lucina nungsiba nangbu uningba na ngawre karam kandano yumda thorok toisibo. Jacobna thani mukti wali suti se kande thoi ai thorapaga luhongnase. Lucina hoi yaye ado aidi dalliko Manipur da lehoba. Jacobna adudi nangsu irang kanba JNK da lake hairo. Lucina hoi laktoini. Jacobna thoi madu yaroi army na bu kaino kayam kuina thabak tawdorige farese thamo. Lucina as horoklani nahaktang wari sabasida ai nungsidrabo. Jacobna ye aibu nang nungsidi haikibro ai duty chatleba kona sanase. Lucina Jacobna nungsibe saunuse maram mokpani ado ngausinanu ko university chatlibra. Lucina chatejo. Jacobna kaigia. Lucina chathok chasingi gari thau hanaba paisa ga leiti. Jacobna haima adu aingonda hairo yadro fare ai nangi account da 20k hapage ko. Lucy yam harauna hoi. Jacobna adudi thamage ko. Lucina hoi nungsiba anidu phone thamnakre. Somdana Leo mayumdai call tawbadi yadabanina mafam amada gari khamlaga ngasai tona piramba number duda call tawsali. Tona hello tamo Leo. Leona yum halabo. Tona ngahak oire. Leona kei chatharaba. Tona chicken thongba amaga salad amaga ironba amaga. Leona hawbra. Tona hawi dapitam thingnarabo. Leona leiramdi kaidano chatki hari. Tona o phone number di leitro. Leona switch off laiye dusu. Tona o thikadani na lamlap na chalamani. Leona ado nang hayeng college atoira. Tona chatoini. Leona ai thinbigedana. Tona yaranida. Leona yaro tamo thinbini. Tona as hoi hoi ado tamo thamage ai thabak kita loisalukige. Leona is nangbu thabak tawbaga haijabro. Tona nupi ni kaino haibe wadi loin haina kharatan be wani. Leona hoi hoi loisaluro. Anidu phone thamna khraba matung Leo su mayum dale. Somdana Leo mayum hek yoropaga Ninthoi wari sananaba haiduna ngaiduna lerami. Ninthoi tamo yumda chatabasu kuire hayengdi tamon office atringaida yumda thinbiramo. Leo chingnadanaba haiduna sat khumai. Hoi hoi ngana chatluro chaktu ima hoiga chaminadaba kuiramani ado ina chawro. Ninthoi hoi ado thoibagi tuition du ngangnaure. Leo na Ninthoi tuition du ayuk angan baidi phangdri mi chalaroi hari nipangi matamdo oina yawro hari. Leo farabani yahauduga. Ninthoi is ichana hina ngankre tamodagi ado cycle sida school chu chat tuition chu chat wabana loirani bike amta leibirase. Leo sagalei karigi bike no angang se mangalagero taningge ko. Ninthoi kaino tamon haibirisibo bike leibisi haibani manganse haibanate icha thoibabu kyam phatab angang no. Leo kankhatli ba haidura mapa phubanga mama chase. Ninthoi su sagalei tamo angang se ayoporo tamo gi icha na tabro ani subasu nate adusu tamo na nungti gi yungaroga karan ngangbai natro nungta gyan ta nganta halaga thoiba icha na pamba karino nungta hangbibro. Leo
ꯀꯩꯗꯧꯕꯩ ꯍꯪꯗꯣꯏꯕ ꯃꯥꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯂꯣ ꯂꯤꯟꯊꯣꯏꯅ ꯍꯪꯗ꯭ꯔꯒ ꯇꯣꯛꯑꯣ ꯂꯩꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ ꯇꯥꯃꯣꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯆꯥꯅꯣ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯔꯝꯗꯕ ꯅꯠꯇ꯭ꯔꯣ ꯃꯌꯨꯝꯁꯦ ꯏꯅ ꯀꯨꯞꯄꯝꯕꯗꯣ ꯅꯕꯦꯝꯃ ꯑꯩꯒꯤ ꯏꯔꯟꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯧꯔꯤꯕ ꯀꯥꯔꯁꯦ ꯀꯅꯥꯏꯅꯣ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯅꯥꯅ ꯇꯧꯍꯟꯒꯦ ꯏꯄꯥꯅ ꯅꯠꯇ꯭ꯔꯣ ꯂꯤꯟꯊꯣꯏ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯂꯤꯌꯣꯁꯨ ꯈꯣꯟ ꯀꯟꯈꯠꯂꯛꯏ ꯅꯔꯜ ꯂꯩ ꯈꯪꯕꯩ ꯅꯠꯇ꯭ꯔꯣ ꯐꯥꯔ ꯂꯧꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀ꯭ꯔꯣꯔꯄꯇꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏ ꯂꯤꯟꯊꯣꯏ ꯑꯃꯨꯛ ꯊꯣꯔꯛꯑꯒ ꯈꯨꯝꯃꯛꯏ ꯁꯛꯇꯥꯁꯤꯒ ꯍꯨꯏ ꯍꯦꯛ ꯃꯥꯟꯈꯩ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏ ꯀꯥꯏꯅ ꯅꯝꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ ꯑꯗꯨ ꯍꯥꯏꯔꯤꯗꯣ ꯔꯣꯖꯔꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯔꯛꯏ ꯏꯃꯥ ꯄꯨꯄꯨ ꯍꯣꯏꯗ ꯂꯩꯔꯨꯔꯁꯤ ꯃꯤ ꯑꯃ ꯊꯕꯛꯁꯦ ꯊꯗꯠꯍꯟꯁꯤ ꯄꯨꯄꯨꯗ ꯑꯗꯨꯒ ꯀꯥꯔꯁꯤꯁꯨ ꯄꯨꯈꯤꯁꯤ ꯌꯨꯝꯁꯤꯁꯨ JCB ꯋꯥꯏꯔꯒ ꯒꯣꯔꯣ ꯒꯣꯔꯣ ꯇꯛꯈꯥꯏꯔꯒ ꯊꯨꯗꯦꯛꯑꯝꯁꯤ ꯁꯥꯜꯂ ꯑꯗꯩꯗꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯥꯏꯟ ꯆꯠꯆꯅꯤ ꯂꯤꯌꯣꯅ ꯍꯦ ꯅꯪꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯀꯅꯥꯗꯅꯣ ꯔꯣꯖꯔꯅ ꯍꯨꯏ ꯑꯉꯥꯎꯕ ꯑꯃ ꯂꯩꯌꯦ ꯂꯤꯌꯣ ꯀꯧꯕ ꯑꯗꯨꯗꯅꯤ ꯂꯤꯌꯣꯅ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯂꯤꯌꯣ ꯃꯆꯥꯒꯤ ꯀꯤꯟꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯧꯖꯅꯨꯀꯣ ꯅꯪ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯔꯣꯖꯔꯅ ला हाथोपीगे लाओ हंदक्ति वैन डैमगी अदुगुंबा किक फजा फजाबा ओइना पिबिगे लिंथोइना मचाबु थेमसिली थोइबा मानरुरनु मपुनसिगी फररोइदबा मीनी फना हाइरसु याररोइ रोजरना लाइरा चुदनबा मीना खरा नुंगाइरपसे हुई अंगाउ मकोंदगी थादोरपगा चप माने हाइदो चुमजानी अदुम नुंगाइरपा मीदी मीगी अवाबसु खंबनी मिनुंगसिसु लेबनी कांदे इमा पुपु होइदा चखरसि मामु होइदा ताकथोकलगा यांगलेन सरुसे थुदेखनसि मोय ममामचा इमुंगदा लाउनारिङैदा मपानदगी मी अमना कौरई लेम्बना लिंथोय 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 तारादुना थोरई हैमा दासो काई चलुइनो लेम्बना सुटी ओरिङैसिदा लाकपनी नोइसु नोंगता लाक्ते लिंथोयना दासो ऐसु हयेंसे लाके खलंबनी इमुंग चंगसिलाओ अनिदु इमुंगदा चंगमिनरई लियो मबाइबु उबदा खोरमी इबाय लेम्बना यारे यारे इसेन ऐ ngасidi सुटी ओरिङैसिदा वारी खरा सानागे लाकपनी खरा ngana लाक्तौसु ऐसु थबक अमा चथोउरे रोजरना मामोचो चे एनी पोरौ याद्रो लेम्बना काइदनो मोय कॉलेज की वोट मयागी चाकसानेयना वारेना पोथाओइ अदा पोरक्त्रबनी रोजरना ओ कॉलेज की वोट कुइरमरोय लेम्बना लिंथोइना दाचो कॉफी सेमके लेम्बना यारनी यारनी सेमुरनु इसेन हौजिक्ति नचासु पाखंग फारे कइनो कइनो लिंथोइगा तानरगा नचा अमखक्से मी ओइनबा होनो अनि सुबसु नते ऐगिदी नुपीनी मयुम पानखिनी नोइगिदी माना अमुक युमसि पुहौदोइनी ममा मपा ओइबा नोइना ज्ञान ताद्रदी अंगांगसि मांगदोइनी ज्ञान ताउको लियो मथंदा वाखलदा खल्ली अइना नुसी उनरुबदु उख्रजाला लियोदी हुमांग कांगी अदुबु तोक्सिनै होई बाय नांगनाबदी ओंथोकनो वाख्रपोनी मपागी वादो ताबदा रोजरदी ई कारे अदुबु तुमिने लay लेम्बना नांगनाबो वाबदी नंसु वाय अंगांगदी अमु हाइना हाइना पाखंग मचा इंखलकपनी रोजर मचिंदु मेलगा खिखिनोई लियो मचानुपादा पैनी यिंगलई लेम्बगी वाही खरदुदा मबुक मांगबा लियोदी सुमसुम पाखलई लेम्बना मखा तारई अखोय नुपा अहुंगी मनुंगदा इचनसि खक्तनी अदुबो महाक पाबुंगना पिकलिङैदगी नुपी अमा ओइबगी चनलोंचा निंथीना ताकपी तंबिरपनी इचनसु नोंगतमदु हिक्तोखिदे अइगी वादी नोइ नसा नसा ज्ञान ताव नचासे नुंसीना लोइनो सि खक्तनी निंथोइना होइदासो लियोसु तपना खुमई होइ बाय लेम्बना फरे फरे ए लिंथोय अखोइ थोइबदी काइदा तमदोरे लिंथोइना मिलेनियम दा तमहलगे दाचो लेम्बना बस ता चतोइ नत्रो लिंथोइना साइकिल दा चटनी हाइबनी अदा ट्यूशन चटलदी नंगारोइना बाइक अमते लेबिगे खनबनी लेम्बना फरे स्कूल दुना बस ता चलहलो बाइक दु दाचौ लेबिरगे ट्यूशन चटनबा लियोना वा मरक थलई इबाय लेरुनुदा बाइक थोरगा कोइबा लांबा हिंगतनबनी अदुइ सरो स्कूल दुबुदी बस ता चटहलगे ट्यूशन दुना साइकिल दा दुम चचनी लेम्बना हे टाइमिंग दु फरक ताननीने अंगांगदसु वागनी थोइबा ताब्रो रोजर थोरई मामोचो लेम्बना बाइक तो हेंग मामो ऑफिस तै खरंगन हलागा लेरुरसिको रोजर याम हराउना होय मामोचो
ꯂꯦꯝꯕꯅ ꯐꯔꯦ ꯐꯔꯦ ꯃꯥꯃꯣꯆꯧ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯂꯤꯌꯣꯅ ꯏꯕꯥꯏ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯦꯝꯕꯅ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯔꯗꯅ ꯉꯁꯥꯏꯗ ꯑꯐꯥꯎ ꯁꯥꯔꯝꯕꯗꯨ ꯃꯥꯃꯣꯆꯧ ꯂꯥꯛꯄꯗꯒꯤ ꯁ꯭ꯋꯥꯏ ꯂꯤꯟꯊꯣꯏꯅ ꯌꯥꯔꯦ ꯊꯣꯏꯕ ꯅꯊꯧ ꯇꯧꯔꯨꯔꯣ ꯅꯪꯁꯨ ꯃꯥꯟꯅꯔꯨꯔꯅꯨ ꯃꯕꯥꯏ ꯊꯤꯟꯕ ꯊꯣꯛꯈꯤꯕꯗꯨ ꯒꯦꯠ ꯃꯌꯥꯗ ꯀꯩꯀꯩ ꯉꯥꯡꯅꯕꯗꯨ ꯔꯣꯖꯔꯅ ꯃꯥꯏ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯇꯥꯗꯦ ꯂꯤꯌꯣ ꯃꯔꯨ ꯂꯨꯛꯊꯔꯒ ꯆꯪꯉꯛꯏ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯤꯌꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯈꯤꯕꯅ ꯃꯆꯥ ꯄꯥꯈꯪ ꯐꯥꯕꯅꯤ ꯂꯤꯌꯣ ꯌꯥꯝ ꯂꯤꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯃꯁꯛꯁꯨ ꯌꯥꯝ ꯑꯍꯜ ꯃꯥꯟꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯆꯥ ꯄꯪꯀꯣꯏꯗ ꯀꯣꯏ ꯃꯗꯨ ꯂꯤꯟꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ ꯑꯁꯨꯝꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯇꯣꯟꯁꯨ ꯂꯤꯌꯣꯒꯤ ꯂꯥꯡꯗ ꯊꯨꯕ ꯍꯧꯔꯦ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯑꯔꯪ ꯑꯔꯥꯛ ꯈꯔꯗꯤ ꯉꯥꯎꯕꯅꯤꯅ ꯇꯣꯟꯁꯨ ꯂꯤꯌꯣꯅ ꯀꯣꯏꯔꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯏ ꯅꯣꯡꯃ ꯇꯣꯟ ꯂꯤꯌꯣ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯂꯤꯌꯣꯒꯤ ꯀꯣꯜ ꯂꯥꯛꯏ ꯇꯣꯟꯅ ꯍꯜꯂꯣ ꯂꯤꯌꯣꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯇꯣꯟꯅ ꯂꯣꯏꯔꯦ ꯇꯥꯃꯣ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯉꯥꯏꯔꯝꯃꯨꯀꯣ ꯂꯤꯌꯣꯅ ꯍꯣꯏ ꯍꯣꯏ ꯇꯣꯟꯅ ꯊꯝꯃꯒꯦ ꯑꯩ ꯊꯣꯔꯛꯑꯒꯦ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯇꯣꯟꯒꯤ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯇꯣꯟꯅ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗꯅꯦ ꯁꯨꯅꯤꯇꯥꯅ ꯆꯠꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯆꯠꯄꯁꯦ ꯌꯨꯝꯗ ꯂꯩꯕꯁꯦ ꯍꯩꯇꯕ꯭ꯔꯣ ꯀꯣꯂꯦꯖ ꯐꯪꯉꯦ ꯆꯠꯅꯤꯡꯉꯀꯥꯟꯗ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯇꯣꯟꯅ ꯑꯁ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩ ꯆꯠꯂꯦ ꯇꯣꯟ ꯊꯣꯛꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯉꯥꯡꯍꯧꯔꯤ ꯍꯩ ꯃꯇꯝꯗꯤ ꯐꯩꯅꯦ ꯃꯤꯅꯤ ꯐꯠꯇ꯭ꯔꯤꯕꯁꯦ ꯅꯁꯥꯅ ꯁꯣꯏꯔꯀꯥꯟꯗ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯛꯀꯅꯨꯀோ ꯅꯪ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯁꯨꯅꯤꯇꯥꯅ ꯉꯥꯡꯕ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯔꯥꯖꯦꯟꯅ ꯅꯣꯏꯕꯨ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯁꯨꯅꯤꯇꯥꯅ ꯑꯩ ꯄꯦꯜꯂꯦꯀꯣ ꯅꯆꯥꯅꯨꯄꯤꯁꯦ ꯉꯥꯡꯅꯕꯗ ꯑꯃꯨꯛ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯤꯁꯦ ꯔꯥꯖꯦꯟꯅ ꯀꯝꯗꯧꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯤꯇꯁꯨ ꯈꯪꯗꯦꯗ ꯁꯨꯅꯤꯇꯥꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯔꯥꯖꯦꯟꯅ ꯃꯇꯣꯝꯇꯅꯦꯅ ꯀꯦꯍꯜꯂꯨꯕꯒꯤ ꯄꯥꯞꯅꯤ ꯁꯨꯅꯤꯇꯥꯅ ꯈꯪꯗ꯭ꯔꯦ ꯃꯣꯏꯕ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕꯁꯦ ꯀꯌꯥ ꯈꯪꯅꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯣꯟꯊꯣꯛꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈ꯭ꯔꯦꯗ ꯔꯥꯖꯦꯟꯅ ꯃꯇꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯅꯅꯤ ꯃꯁꯤꯗꯤ ꯂꯥꯏꯆꯠꯅꯤ ꯁꯦꯝꯗꯣꯛꯄꯗꯤ ꯈꯔ ꯋꯥꯔꯅꯤ ꯁꯣꯝꯗꯅ ꯇꯣꯟ ꯊꯣꯛꯂꯛꯇꯨꯅ ꯂꯤꯌꯣꯒ ꯊꯦꯡꯅꯔꯦ ꯂꯤꯌꯣꯅ ꯑꯩ ꯏꯇꯨꯁꯦ ꯐꯖꯈ꯭ꯔꯦꯗ ꯇꯣꯟꯅ ꯌꯥꯔꯦ ꯃꯁꯛꯁꯤꯒ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯇꯣꯟꯅ ꯇꯥꯃꯣ ꯅꯪ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯂꯤꯌꯣꯅ ꯍꯟꯗꯛ 27 ꯁꯨꯔꯦ ꯅꯪꯗꯤ ꯇꯣꯟꯅ ꯑꯩꯅ 19 ꯁꯨꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯜꯂꯤꯀꯣ ꯂꯤꯌꯣꯅ ꯏꯁ ꯍꯟꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯇꯣꯟꯅ ꯐꯩꯌꯦ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯏ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯕꯒ ꯂꯤꯌꯣꯅ ꯔꯨꯝ ꯑꯃ ꯕꯨꯛ ꯇꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯔꯨꯝꯗꯨꯗ ꯆꯪꯉꯛꯏ ꯂꯤꯌꯣꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯇꯣꯟꯅ ꯍꯣꯏ ꯍꯩꯅꯗꯤꯌꯦ ꯂꯤꯌꯣꯅ ꯏꯁ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯐꯝꯃꯣ ꯇꯣꯟ ꯑꯍꯥꯟꯕꯅꯤꯅ ꯍꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯂꯤꯌꯣꯁꯨ ꯌꯥꯝ ꯂꯦꯝꯕ ꯁꯥꯔꯒ ꯇꯣꯟ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯤꯚꯤꯗꯨ ꯊꯥꯔꯒ ꯌꯦꯡꯉꯤ ꯇꯣꯟꯁꯨ ꯇꯤꯚꯤꯗꯨꯗ ꯂꯥꯛꯄ ꯏꯁꯩꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯃꯇꯝꯁꯤꯒꯤ ꯏꯊꯟꯗ ꯌꯦꯡꯕ ꯐꯥꯎ ꯏꯀꯥꯏꯔꯕ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯇꯣꯟꯗꯤ ꯍꯩꯅꯔꯛꯇ꯭ꯔꯦ ꯇꯣꯟ ꯁꯨꯛꯇꯣꯛꯂꯒ ꯌꯥꯔꯦ ꯃꯨꯊꯠꯂꯣ ꯁꯤꯕꯨ ꯑꯦꯜꯕꯝꯅꯤ ꯀꯥꯏꯅ ꯑꯁꯨꯛ ꯖꯨꯒꯣꯠ ꯆꯥꯗꯕ ꯑꯃ ꯐꯤꯜꯝꯗꯨꯗꯤ ꯀꯝꯗꯧꯔꯝꯃꯅꯤ ꯂꯤꯌꯣ ꯅꯣꯛꯃꯤ ꯑꯃꯗꯨ ꯌꯦꯡꯅꯤꯡꯉꯛꯏꯔꯣ ꯇꯣꯟ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯒ ꯇꯥꯃꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯂꯤꯌꯣꯁꯨ ꯅꯣꯛꯃꯤ ꯍꯣꯏ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯇꯟꯖꯥꯗꯨꯗ ꯂꯤꯌꯣꯒꯤ ꯐꯣꯟ ꯈꯤꯡꯉꯛꯏ ꯂꯤꯌꯣ ꯐꯣꯟꯗꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯊꯣꯛꯀꯦ ꯇꯧꯏ ꯂꯤꯌꯣꯅ ꯇꯣꯟ ꯂꯩꯔꯝꯃꯨꯀꯣ ꯑꯣꯐꯤꯁꯀꯤ ꯐꯣꯟ ꯂꯥꯛꯑꯦ ꯇꯣꯟꯅ ꯍꯣꯏ ꯇꯥꯃꯣ ꯂꯤꯌꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯂꯨꯁꯤꯅ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯅꯝꯃꯅ ꯍꯦꯟꯈ꯭ꯔꯕꯣ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯍꯤꯌꯣꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯈꯔ ꯆꯤꯜꯂꯦ ꯅꯨꯡꯁꯤꯕꯤ ꯂꯨꯁꯤꯅ ꯈꯪꯗꯦ ꯆꯤꯟꯒꯦꯔꯥ ꯆꯤꯜꯂꯣꯏꯔꯥ ꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯁꯤꯅꯤ ꯂꯤꯌꯣꯅ ꯍꯣꯏ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯑꯒ ꯆꯪꯉꯛꯀꯦ ꯂꯨꯁꯤꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯑꯩ ꯊꯥꯒꯤ ꯚꯔꯥ ꯄꯤꯅꯕ ꯄꯩꯁꯥ ꯂꯩꯇꯦ ꯈꯔ ꯄꯤꯔꯝꯃꯨꯀꯣ ꯂꯤꯌꯣꯅ ꯍꯣꯏ ꯊꯝꯃꯒꯦꯀꯣ
ꯂꯨꯁꯤ ꯍꯔꯥꯎꯅ ꯍꯣꯏ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯑꯣ ꯑꯃꯨꯛ ꯔꯨꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯇꯣꯟꯅ ꯑꯣꯐꯤꯁ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯪꯂꯛꯏꯔꯣ? ꯂꯤꯑꯣꯅ ꯍꯣꯏ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯇꯣꯟꯅ ꯏꯁ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯂꯤꯑꯣ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯖꯤꯜꯂꯛꯏ꯫ ꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯦ꯫ ꯇꯣꯟ ꯏꯀꯥꯏꯅ ꯂꯨꯛꯊꯈ꯭ꯔꯦ꯫ ꯂꯤꯑꯣꯅ ꯇꯣꯟꯒꯤ ꯈꯗꯥꯡꯗꯨ ꯇꯞꯅ ꯏꯟꯈꯠꯂꯤ꯫ ꯇꯣꯟ ꯇꯥꯃꯣꯗ ꯌꯦꯡꯂꯛꯑꯣ ꯁꯦ ꯌꯦꯡꯂꯛꯑꯣꯕ꯫ ꯇꯣꯟ ꯇꯞꯅ ꯃꯃꯤꯠꯇꯨ ꯂꯤꯑꯣꯗ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯤꯗꯨ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯏ꯫ ꯇꯣꯟꯅ ꯇꯥꯃꯣ ꯆꯦꯜꯂꯁꯤꯔꯥ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯂꯤꯑꯣꯗꯤ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯅꯤꯅ ꯀꯣꯛꯁꯨ ꯐꯠꯇꯕꯗ ꯇꯥꯠꯇ ꯐꯖꯅ ꯋꯥꯡꯂꯤ꯫ ꯂꯤꯑꯣꯅ ꯇꯣꯟ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ ꯃꯊꯪ ꯊꯥꯗ ꯆꯦꯜꯂꯁꯤ ꯍꯟꯗꯛꯁꯦ ꯑꯩ ꯌꯨꯝ ꯑꯝꯇ ꯐꯖꯅ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯇꯣꯟ ꯍꯔꯥꯎꯖꯩ ꯍꯣꯏ ꯇꯥꯃꯣ꯫ ꯂꯤꯑꯣꯅ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯅꯪ ꯐꯣꯟꯗꯨ ꯇꯆ ꯁꯀ꯭ꯔꯤꯟꯗꯨ ꯌꯨꯁ ꯇꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯛꯑꯣ ꯑꯃ ꯂꯩꯕꯤꯔꯝꯃꯒꯦ꯫ ꯇꯣꯟ ꯍꯔꯥꯎꯅ ꯑꯌꯥ ꯇꯥꯃꯣ ꯑꯁꯦꯡꯕꯩꯔꯣ? ꯂꯤꯑꯣꯅ ꯏꯍꯦ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ 15K ꯃꯨꯛ ꯄꯤꯕ ꯄꯥꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯣꯟ ꯅꯣꯛꯃꯤ ꯌꯥꯔꯦ ꯇꯥꯃꯣ꯫ ꯂꯤꯑꯣꯅ ꯂꯥꯛꯑꯣ ꯂꯩꯔꯨꯔꯁꯤ꯫ ꯄꯩꯁꯥ ꯈꯔ ꯇꯤꯡꯊꯣꯛꯂꯁꯨ ꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯂꯤꯑꯣꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯔꯪ ꯑꯔꯥꯛꯇ ꯈꯔ ꯉꯥꯎꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯑꯄꯥꯝꯕ ꯄꯣꯠꯄꯨ ꯂꯩꯕꯤꯔꯗꯤ ꯍꯛꯆꯥꯡꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤ꯫ ꯑꯅꯤꯗꯨ ꯐꯣꯟ ꯂꯩꯔꯨꯔꯒ ꯇꯣꯟꯕꯨ ꯃꯌꯨꯝ ꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯒ ꯂꯤꯑꯣ ꯑꯃꯨꯛ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫